ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯔꯣꯅ ꯀꯦꯊꯕꯤ ꯕꯦꯝꯃ, ꯅꯪꯅꯤ ꯀꯥꯏꯔꯤꯅꯦꯅ ꯅꯨꯡꯁꯤ ꯐꯣꯡꯍꯧꯗꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦꯗꯅ ꯇꯥꯊꯣꯛꯆꯥꯎꯗꯣ꯫ ꯀꯦꯊꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ, ꯏꯇꯥ ꯊꯥꯔꯣ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯧꯖꯤꯛ ꯂꯧꯈꯠꯄ ꯌꯥꯗ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯕꯅꯤ꯫ ꯁꯣꯛꯂꯤꯕ ꯊꯃꯣꯏꯁꯤꯗ ꯊꯨꯝꯈꯤꯠ ꯆꯥꯏꯁꯤꯜꯂꯛꯈꯤꯅꯣ꯫ ꯊꯥꯔꯣ ꯃꯈꯥ ꯇꯥꯅꯗꯨꯃꯛ ꯍꯥꯏꯔꯤ, ꯑꯩꯅꯗꯤ ꯅꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯨꯅꯤ, ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤ ꯀꯣꯛ ꯍꯥꯏꯌꯨ, ꯅꯪꯅ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯍꯥꯏꯕꯤꯒꯦ ꯍꯥꯏꯗꯅ꯫ ꯃꯁꯤꯗ ꯅꯪꯅ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯕ꯭ꯔꯁꯨ ꯍꯥꯏꯗ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯒꯦꯁꯨ ꯌꯥꯗ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯃꯤꯅ ꯍꯥꯟꯈ꯭ꯔꯦꯕ꯫ ꯊꯥꯔꯣ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯧꯖꯤꯛ ꯂꯧꯈꯠꯄ ꯌꯥꯗ ꯀꯥꯔꯤꯕꯅꯤ ꯍꯥꯏꯔꯤꯗꯅ꯫ ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯆꯒꯠ ꯆꯒꯠ ꯉꯥꯡꯁꯤꯜꯂꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯆꯛꯂꯛꯀꯗꯧꯔꯦꯕ꯫ ꯍꯣꯏ ꯑꯩꯗ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯒꯦ꯫ ꯁꯣꯝꯗꯅ ꯊꯣꯛꯆꯥꯎꯒꯤ ꯌꯨꯝꯗꯅꯤ ꯊꯣꯛꯆꯥꯎꯒꯤ ꯅꯨꯄꯤ ꯐꯖꯕꯤ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯈꯔꯗꯤ ꯄꯪꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯆꯥꯛꯈꯨꯝꯗꯅꯤ ꯐꯖꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ, ꯊꯣꯛꯆꯥꯎꯅ ꯅꯥꯀꯟꯗ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯛꯆꯥꯎꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯏꯟꯁꯥꯡ ꯁꯦꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯕ ꯏꯆꯥꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗ ꯆꯥꯛꯈꯨꯝꯁꯤꯗ ꯏꯔꯦꯟꯖꯅꯒ ꯐꯝꯂꯒ ꯅꯣꯛꯐꯦꯠ ꯏꯟꯁꯥꯡꯒ ꯁꯦꯝꯂꯝꯕꯁꯤꯗꯤ ꯅꯃꯥ ꯑꯩꯗꯤ ꯉꯛꯄꯗꯒꯤꯁꯨ ꯍꯦꯟꯅ ꯉꯛꯂꯤꯅꯦ ꯇꯧꯔꯤꯕ꯫ ꯊꯣꯛꯆꯥꯎ ꯏꯀꯥꯏꯔꯞ ꯇꯧꯅ, ꯏꯃꯥ ꯁꯤꯗꯤꯕ ꯁꯨꯝ ꯊꯕꯛ ꯆꯠꯇꯧꯁꯨ ꯉꯜꯂꯤꯅ ꯇꯧꯐꯝ ꯈꯪꯗꯗꯅ ꯏꯟꯁꯥꯡꯁꯦ ꯁꯨꯝ ꯁꯦꯝꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯀꯥꯏꯗꯦꯗ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗꯗꯤ ꯇꯣꯡꯈꯤꯅꯨ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁ ꯏꯃꯥ ꯅꯪ ꯁꯤꯗꯤꯕ ꯑꯩ ꯆꯥꯛꯈꯨꯝꯁꯤ ꯏꯊꯣꯛ ꯊꯣꯛꯆꯈ꯭ꯔꯒꯤꯗꯩ꯫ ꯃꯅꯦꯝꯗ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯕ ꯐꯖꯕꯤ ꯃꯅꯦꯝꯗ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗꯨ ꯎꯠꯇꯨꯅ ꯇꯤꯡꯉꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯗꯤ ꯃꯣꯏ ꯇꯥꯅ ꯇꯣꯡꯕꯗ ꯆꯠꯂꯣꯏꯌꯦ, ꯌꯥꯝ ꯄꯤꯛꯏ꯫ ꯇꯉꯥꯏ ꯐꯗꯅ ꯇꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯂꯦꯡꯃꯥꯟꯁꯤꯗꯗꯤ ꯇꯣꯡꯕ ꯌꯥꯅꯤ, ꯑꯗꯨꯁꯨ ꯌꯥꯝ ꯀꯨꯏꯅꯗꯤ ꯉꯝꯃꯣꯏꯌꯦ, ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯝꯅꯤ꯫ ꯃꯦꯝꯆꯥ ꯏꯉꯛꯉꯛꯅ, ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯃꯧ ꯏꯕꯦꯝꯃ? ꯏꯃꯥꯅ ꯍꯧꯖꯤꯛ ꯃꯣꯏ ꯇꯥꯗ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗꯗꯤ ꯇꯣꯡꯈꯤꯅꯨ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯣ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯗꯗꯤ ꯃꯣꯏ ꯇꯥꯅ ꯇꯣꯡꯕ ꯆꯠꯂꯣꯏ ꯍꯥꯏꯕ, ꯌꯥꯝ ꯄꯤꯛꯑꯦ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤ꯫ ꯊꯣꯛꯆꯥꯎ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯒ, ꯁꯤꯔꯦꯗ, ꯑꯗꯨꯅꯦ ꯐꯔꯦ, ꯈꯨꯗꯣꯝꯕꯤ ꯄꯤ ꯍꯥꯏꯁꯤꯗꯤ꯫ ꯃꯦꯝꯆꯥꯁꯨ ꯅꯣꯛꯂꯗꯨꯅ, ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯄꯨꯔꯥ ꯁꯥꯗꯨꯅꯤꯗꯅ꯫ ꯑꯩꯅ ꯇꯤꯃ ꯁꯥꯗꯨꯗꯨꯗꯤ ꯈꯣꯏ ꯄꯥꯕꯒꯤ ꯃꯤꯡꯅꯦ, ꯑꯩꯒꯤ ꯃꯤꯡꯗꯤ ꯐꯖꯕꯤ ꯍꯥꯏꯕꯅꯦ꯫ ꯃꯦꯝꯆꯥ ꯅꯣꯛꯄꯗꯨ ꯁꯠ ꯍꯟꯖꯤꯟꯈ꯭ꯔꯒ ꯇꯞꯅ ꯍꯥꯏ, ꯕꯤꯁꯅꯨ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯗꯅ꯫ ꯕꯤꯁꯅꯨꯗꯨꯅ ꯈꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯃꯤꯡꯅꯦ꯫ ꯊꯣꯛꯆꯥꯎ ꯅꯣꯛꯄ ꯈꯥꯡꯂꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯊꯥ ꯁꯥꯅ, ꯕꯤꯁꯅꯨꯗꯨꯅ ꯅꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯃꯤꯡꯅꯦꯕ? ꯍꯣꯏ ꯏꯃꯥ, ꯈꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯃꯤꯡꯅꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯤꯡꯅꯤꯗ, ꯅꯠꯇꯦ ꯅꯣꯏ ꯏꯕꯣꯛꯀ ꯏꯄꯨꯒꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯤꯡꯕꯨ ꯁꯥꯗꯨ ꯈꯔ ꯊꯣꯟ, ꯕꯤꯁꯅꯨ ꯈꯔ ꯊꯣꯟ, ꯃꯤꯡ ꯐꯖꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯦ ꯊꯣꯟꯕ ꯀꯩꯗꯧꯕꯖꯥꯠꯅꯣ? ꯈꯪꯗꯤꯌꯦ ꯏꯃꯥꯗꯨꯗꯤ, ꯑꯗꯣ ꯑꯩꯅ ꯌꯨꯝ ꯆꯠꯄꯗ ꯍꯪꯂꯛꯎꯔꯥ ꯑꯩꯈꯣꯏ ꯄꯥꯕꯒ ꯈꯨꯔꯥꯇꯣꯟꯒꯒꯤ ꯃꯤꯡꯁꯦ ꯖꯨꯒꯣꯠ ꯆꯥꯕ ꯊꯣꯜꯂꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ? ꯀꯅꯥꯗ ꯍꯪꯗꯣꯏꯕ ꯅꯪꯗꯤ? ꯍꯥꯏ, ꯅꯣꯏ ꯄꯥꯕ ꯍꯣꯏꯗꯗꯤ ꯑꯩꯅ ꯃꯤꯡ ꯖꯨꯒꯣꯠ ꯆꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯌꯦꯅꯗꯤ ꯍꯥꯏꯔꯨꯅꯨꯀꯣ, ꯋꯥ ꯊꯣꯛꯅꯗꯅ ꯂꯣꯏꯅꯤ꯫ ꯍꯥꯏꯔꯣꯏꯌꯦ ꯏꯃꯥ, ꯑꯩꯈꯣꯏ ꯏꯄꯨꯒ ꯏꯕꯣꯛꯀꯗ ꯍꯪꯗꯣꯏꯅꯤ꯫ ꯀꯔꯤꯅꯣꯗ ꯑꯩꯕꯨ? ꯅꯣꯏ ꯏꯃꯥꯅꯗꯤ ꯅꯣꯏ ꯄꯥꯕꯨ ꯄꯣꯛꯄ ꯏꯄꯨꯒ ꯏꯕꯣꯛꯀꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗ꯫ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯝꯃꯥꯏꯅ ꯅꯣꯏ ꯏꯕꯣꯛꯀ ꯏꯄꯨꯒꯗ ꯋꯥꯔꯤ ꯁꯥꯗꯣꯏꯕ? ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯉꯥꯎꯗꯤꯌꯦ ꯏꯃꯥ, ꯑꯩ ꯉꯥꯎꯗꯤ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯁꯅꯥꯊꯣꯏ ꯀꯧꯕꯤ ꯑꯃꯅ ꯅꯍꯥꯟꯋꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯂꯩ꯫ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯥꯅ? ꯃꯣꯏ ꯃꯄꯥꯗꯣ ꯁꯤꯈꯤꯕ ꯀꯨꯏꯔꯕꯅꯦꯕ, ꯑꯗ ꯃꯥꯅ ꯃꯣꯏ ꯃꯄꯥꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯑꯌꯦꯛꯄ ꯂꯥꯏꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯌꯦ꯫ ꯃꯣꯏ ꯄꯥꯕꯗꯨꯁꯨ ꯃꯥꯒꯤ ꯃꯪꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯝ ꯄꯤꯔꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯄꯨ ꯏꯕꯣꯛꯀꯤ ꯑꯌꯦꯛꯄ ꯂꯥꯏꯗꯨꯗꯅꯦ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯪꯂꯝꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯈꯨꯔꯥꯇꯣꯟꯒꯤ ꯃꯤꯡ ꯖꯨꯒꯣꯠ ꯆꯥꯗꯅ ꯊꯣꯜꯂꯝꯕꯗꯣ, ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨ ꯍꯪꯂꯝꯃꯒ ꯄꯥꯎꯈꯨꯝꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗ ꯃꯪꯗ ꯑꯗꯨꯝ ꯄꯤꯖꯔꯛꯑꯅꯤ꯫ ꯄꯥꯎꯈꯨꯝ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯏꯃꯥꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯛꯀꯦ꯫ ꯃꯦꯝꯆꯥ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ,
ꯑꯩꯅ ꯏꯃꯧ ꯑꯃ ꯐꯪꯂꯦꯗꯅ ꯍꯔꯥꯎꯔꯤꯁꯤꯗꯤ ꯄꯨꯔꯥ ꯁꯟ ꯑꯣꯏꯔꯝꯃꯦꯗꯅ ꯁꯤꯗꯤ ꯊꯔꯣꯒꯤ ꯃꯌꯨꯝꯗꯅꯤ ꯀꯦꯊꯕꯤ ꯂꯥꯛꯇꯨꯅ ꯊꯔꯣꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯏꯇꯥ ꯊꯔꯣ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯇꯥ ꯇꯥꯊꯣꯛꯆꯥꯎ ꯀꯩꯗꯧꯔꯕ ꯇꯥꯊꯣꯛꯆꯥꯎꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯃꯥꯒꯤ ꯔꯥꯁꯤ ꯂꯩꯕ ꯃꯥꯏꯊꯣꯡ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧ ꯑꯁ ꯏꯇꯥ ꯑꯩ ꯃꯥ ꯀꯥꯎꯕ ꯉꯝꯗꯦꯅ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯑꯗꯨꯅ ꯏꯇꯥ ꯅꯪ ꯇꯥꯊꯣꯛꯆꯥꯎꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯏꯇꯥ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏ ꯑꯩꯅ ꯇꯥꯊꯣꯛꯆꯥꯎꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈꯤꯗꯕꯗꯨꯗꯤ ꯂꯩꯀꯥꯏ ꯑꯣꯏꯕꯁꯤꯗ ꯑꯩ ꯃꯇꯝ ꯆꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯇꯥꯊꯣꯛꯆꯥꯎꯗ ꯂꯩꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯏꯇꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯣꯏꯗꯧꯔꯤꯕ ꯅꯪꯒꯤꯗꯨꯕꯣ ꯂꯩꯀꯥꯏ ꯃꯁꯦꯟꯒ ꯑꯣꯏꯁꯤꯜꯂꯦ ꯅꯪꯅꯗꯨꯝꯅ ꯑꯇꯣꯝꯕꯤ ꯍꯦꯛ ꯑꯣꯏꯕꯗ ꯃꯤꯋꯥ ꯁꯣꯏꯗꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯒꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯏꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯛ ꯐꯪꯂꯒ ꯂꯣꯏꯔꯦ ꯊꯔꯣ ꯋꯥ ꯑꯇꯩ ꯉꯥꯡꯗꯅ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩ ꯊꯦꯡꯅꯔꯒꯦ ꯈꯟ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯂꯕꯅꯤ ꯑꯇꯩ ꯇꯣꯛꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯇꯥꯊꯣꯛꯆꯥꯎꯕꯨ ꯑꯩꯒꯤ ꯀꯔꯝꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯟꯅꯁꯤ ꯅꯪꯒꯤ ꯋꯥꯁꯤ ꯏꯇꯥ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯤ ꯇꯔꯥꯏ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯋꯥꯗꯤ ꯏꯇꯥ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯌꯥꯎꯈ꯭ꯔꯕꯗꯤ ꯃꯕꯥꯅꯤ ꯈꯥꯏꯗꯣꯛꯅꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯊꯔꯣ ꯑꯃꯗꯤ ꯀꯦꯊꯕꯤ ꯊꯣꯛꯆꯥꯎ ꯐꯥꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤ ꯃꯇꯝ ꯃꯥꯅ ꯂꯦꯞꯇꯨꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯃꯦꯝꯆꯥ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯏꯆꯝ ꯆꯝꯕ ꯄꯪꯆꯝ ꯃꯇꯧ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ ꯊꯣꯛꯆꯥꯎ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯃꯦꯝꯆꯥꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯁꯤ ꯂꯝꯁꯥꯡ ꯆꯠꯄꯁꯦ ꯈꯣꯡꯁꯦ ꯍꯜꯂꯛꯂꯒ ꯍꯦꯛꯇ ꯆꯤꯛꯄ ꯁꯥꯕ ꯍꯧꯏ ꯅꯪꯕꯨ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯆꯠꯂꯨꯒꯦꯔꯣ ꯉꯥ ꯃꯆꯥ ꯑꯃꯗ ꯂꯩꯔꯨꯁꯣ ꯏꯃꯥꯁꯦ ꯉꯥ ꯊꯣꯡꯕꯗꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤꯅꯦ ꯉꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯆꯠꯂꯨꯒꯦ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯁꯦꯜ ꯄꯤꯔꯛꯑꯒꯦ ꯑꯗꯣ ꯉꯥꯗꯣ ꯅꯥꯄꯤ ꯆꯥꯕꯤ ꯑꯣꯏꯅ ꯂꯧꯔꯛꯎꯀꯣ ꯐꯖꯕꯤ ꯃꯅꯦꯝꯗꯒꯤ ꯁꯦꯜ ꯂꯧꯔꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗꯗꯤ ꯃꯅꯦꯝꯅ ꯂꯩꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯛꯄ ꯉꯥ ꯃꯃꯤꯡ ꯑꯗꯨ ꯀꯥꯎꯈꯤꯔꯝꯃꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥ ꯃꯃꯤꯡꯗꯨꯕꯨ ꯑꯁ ꯑꯩꯕꯨ ꯀꯩ ꯍꯥꯏꯔꯛꯄꯅꯣ ꯀꯥꯎꯈ꯭ꯔꯦꯅꯤ ꯑꯩꯒꯤꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯀꯥꯎꯒꯟꯕꯤꯁꯦ ꯃꯁꯤ ꯇꯧꯔꯛꯀꯅꯤꯕ ꯃꯃꯤꯡꯗꯨꯕꯨ ꯅꯥꯅꯗꯤ ꯍꯧꯕꯅꯤꯁꯦ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯃꯅꯦꯝꯅ ꯍꯥꯏꯔꯛꯄ ꯉꯥ ꯃꯃꯤꯡꯗꯣ ꯐꯖꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥ ꯃꯃꯤꯡꯗꯨ ꯃꯥꯅꯤꯗ ꯑꯁꯤꯅꯦꯕ ꯆꯨꯝꯃꯤꯗ ꯀꯥꯟꯅꯗꯦ ꯑꯩ ꯉꯥ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯗ ꯆꯪꯂꯒ ꯅꯥꯅ ꯍꯧꯕ ꯉꯥ ꯍꯦꯛꯇ ꯍꯪꯂꯨꯔꯒꯦ ꯉꯥ ꯌꯣꯟꯕꯤ ꯏꯕꯦꯆꯥ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯇꯨꯅ ꯀꯧꯁꯤꯜꯂꯤ ꯀꯔꯤ ꯉꯥ ꯂꯧꯁꯤꯒꯦ ꯏꯕꯦꯝꯃ ꯌꯦꯡꯉꯨ ꯂꯥꯎ ꯏꯅꯦꯒꯤ ꯉꯥꯁꯤꯡꯁꯤꯗꯤꯅꯦ ꯄꯥꯠꯀꯤ ꯇꯒꯠ ꯇꯦꯛꯄ ꯉꯥꯛꯇꯅꯤ ꯑꯃꯠꯇ ꯁꯤꯗ꯭ꯔꯤ ꯆꯥꯕꯗ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯔꯗꯧꯕ ꯉꯥ ꯉꯥꯛꯇꯅꯤ ꯃꯃꯜꯁꯨ ꯏꯅꯦꯅ ꯈꯔ ꯌꯦꯡꯕꯤꯅꯤꯗ ꯅꯪꯅꯕꯨ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯐꯖꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯅꯦ ꯅꯪꯒꯤ ꯉꯥꯁꯤꯡꯁꯤꯗ ꯅꯥ ꯀꯧꯕ ꯉꯥꯗꯣ ꯌꯥꯎꯕ꯭ꯔꯣ ꯏꯕꯦꯆꯥ ꯏꯉꯪꯉꯪꯅ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯥ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤꯅꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯗ꯭ꯔꯤꯅꯦ ꯏꯅꯦꯗꯤ ꯅꯥ ꯍꯥꯏꯕꯅꯤ ꯏꯅꯦ ꯑꯩꯈꯣꯏ ꯏꯅꯦꯕꯣꯛꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯅꯥ ꯉꯥꯗꯣ ꯕꯦꯝꯃ ꯅꯥ ꯍꯥꯏꯕ ꯉꯥꯗꯨꯗꯤ ꯏꯅꯦꯒꯤꯁꯤꯗꯗꯤ ꯌꯥꯎꯗꯦꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯉꯥ ꯃꯃꯤꯡꯗꯨꯁꯨ ꯏꯅꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯇꯥꯗ꯭ꯔꯤꯗ ꯑꯁ ꯂꯣꯏꯔꯦꯍꯦ ꯉꯥꯒꯤ ꯄꯣꯠꯐꯝ ꯐꯝꯂꯒꯕꯨ ꯅꯥ ꯍꯥꯏꯕ ꯉꯥ ꯃꯃꯤꯡꯗꯨ ꯇꯥꯗ꯭ꯔꯤ ꯏꯅꯦ ꯅꯪ ꯃꯤ ꯑꯇꯩꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯅꯨꯀꯣ ꯑꯁ ꯅꯣꯛꯅꯕꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯝ ꯐꯖꯕꯤ ꯃꯥꯅ ꯁꯨꯝ ꯁꯥꯗꯨꯅ ꯆꯠꯈꯤ ꯏꯕꯦꯆꯥ ꯏꯉꯪꯉꯛꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯅ ꯉꯥ ꯌꯣꯜꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯉꯥ ꯃꯃꯤꯡꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯅꯠꯇꯦ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯉꯥ ꯃꯈꯜꯗꯨꯕꯨ ꯂꯩꯕ ꯖꯥꯠꯂꯅꯦ ꯑꯩꯕꯨ ꯑꯇꯣꯞꯄ ꯉꯥ ꯌꯣꯟꯕꯤꯁꯤꯡꯗ ꯍꯪꯁꯤꯔꯅꯦ ꯑꯩ ꯍꯪꯂꯔꯣꯏꯗ ꯑꯩꯅ ꯑꯗꯨ ꯍꯦꯛ ꯍꯪꯂꯨꯕꯗ ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯁꯣꯏꯗꯅ ꯃꯥꯟꯈ꯭ꯔꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯉꯥ ꯌꯣꯟꯕꯤ ꯏꯕꯦꯆꯥꯒꯤ ꯏꯖꯠ ꯂꯣꯏꯔꯦ ꯐꯖꯕꯤ ꯀꯩꯊꯦꯜ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯉꯥ ꯌꯣꯟꯕꯤ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯥ ꯍꯥꯏꯕ ꯉꯥꯗꯨ ꯂꯩꯕ꯭ꯔꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯪꯂꯤꯕ ꯉꯥ ꯃꯃꯤꯡ ꯑꯗꯨ ꯂꯩꯇꯕꯅ ꯀꯅꯥꯝꯇꯅ ꯌꯥꯎꯏ ꯀꯧꯕ ꯍꯥꯏꯔꯛꯇ꯭ꯔꯤ ꯃꯇꯝꯗꯨꯁꯨ ꯐꯅ ꯊꯦꯡꯂꯕꯅꯤ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯕ ꯃꯇꯨꯡ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯐꯖꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝ ꯍꯜꯂꯛꯂꯦ
Masado kaithilda koisat chatluba gi waraduna magol masitudha ngek hekta phamthei. Phana kuina phammi. Ngak leibaga imungdagi memsa su thoklaktuna asumna hairei. Aidi halakmandrabaduda lambiga ngawkhrabra haidana yengba thoklake tawramlibani. Nang ngaiba ngamlaktadana aina nya sak thonglaga ibungu su saraga thabak chakhrabani. Kaidei imana phangbada waba nga ama hek leiro haizale. Aise kaithil sin matungna hangat handa chatlu aduga phangbrasu nga do phanglakti. Ai wabana siri khongga si sithari. Kaino ni haisibo. Napi sabina pitrik sauduna yonba kaithilduda napi sabi phangdraba. Phazabi ingangangna. Kaino ima napi sabi haiba. Napi sabi ne aina nangonda leiro haikhribudo. Adudi kaithil nga yonmi khudingda loina yawbani ne. As loirida naidi. Othoni kaisakhreda. Kaidawri amo. Ima aidi imana napi sabi leiro haibado. Nga mamingdo kawkhidana na nga oina leibrana ngayon mi khuding sang na hangluribani. Onthokpanida nang sisu nati nangbu mina angawbini na soidana hairamlani haibani. Aduni ima mina ise angawbini na soidana hairamlani kamain tawdin. Aduk saruga karigino nangna su panglisibo. Nangi khanbada ainya ai matha saiko ai imam ta ngangakhinuba. Ai matha yam sar kaithilda ngayoloba ini indon singduna aibu kainina khalamdoino. Adu khanbada ai kokse kainom tawri ai. Ho khalluranu nangna khanjindana karimta kanar nangbunya moina angawbinina dom khalammadawni warurano aduginya adugi sarukpudi sakhumdanya saktum chathokluro imana phasana thiraga kuplaga thamlamlabani aidi nangaiba ngamdadana sak lamaktana chathoe asumna matam khra su hauki nomagi numitni nungthilgi matamni nong sumangli tawri matamdo itha thazada ke thabi thoksawi yumda laktuna kapli memsada sumna hai ine ai wasi karamna haiba tawbuno khangte adubo ai haidabudi yadri kari wano nangna haininglibo ine da singnadana hekta hayusi koigano sumdawbuni ini ai wasi hekta koidana hairage ta thoksawga igasi mari leinarakpa koir chumnadagi mari leinabasu nate ai leisabi oiri ini ta thoksawna ibu hanjin manghanbiri aduga hausikna aibu amuk mirai birakle wahaiduda memsa sor khangthing thingi ngehakti walan ngangani kaw tumin lei kethabi makhatare aina hainingbadi ine aibu namawni khan lausinbiyo aigi izatki khanbiduna aibu siyum siki mawoyan biyo ine aine gi khong paiduna iseri aibu mukta lausinbiyo kethabi nangi wadu bu kari aigi isa nupado nupi thirabani ma nupi leirab nupani karino nangna nganglibu mayamdubo ine aina ise asengbani ai ta thoksawga khangnaba chayani surabani aigi wasi amukta thazabiyo kaidawge ine tanjaduda phazabi masu mapanda thoklaklammi kethabi phazabi ki nakta sangsin makhung paiduna kaptuna haijari iche aibu mukta nuksibi aigi saki khalaga ichena so aibu pokminnaba nanaw nupi makni khanbiyo aibu so yumsigi mawayan biyo iche hairaklibu waduda phazabi manemdon sinduna tingak hairei ahai sibu ima moita nattaba imagi isanupa atopa masu leiribra memsa mamogi bangsu matawduda saung hairei nang namaro lama aidine pelaba karinoba ai nausik tawdorisibo kethabina iche aibu mukta nuksibiyo kaidawge ayahinba kari swaizeroi sumnatagi aibu ta thoksawgi nupi hoina yumsida leihanbiyo wahaiduda phazabi ikhangkhangna magi makhong manakta laribi kethabibu phat inthoi aduga hai kaino nangna ngangidubo koire ta thoksawga iga khangnarakpa icheni yumsi laktringai mamangdagi ai ta thoksawga achepa mari leinaраklabani thajadraga ta thoksawda hangu phazabi magi thamoidi machetana kaiba haibadu oiri aduba amuksu thajadraduna asumna hai nati moitana adukumbu thabak tawramloi aingonda mana kaidongdam minamloi nangna nganglibado oidabani nang nasin thibu wa ngangan nangna nganglibado ai thajadi aina ngangbasi thajadrabanina phar ai imanabi ma purake mangonda hanglaga asumba sengbu pumnamak khanglan si hairam pakhumga ngairamda kethabi thongalumda thokri phazabi hausiktada leimaida ngek pham tharakli mapisu tapna sintharaklabani tanjadu thoksawdi thabak chathokibana mayumda leiramde memsasu matha sana tumi leiri
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯀꯦꯊꯕꯤꯅ ꯊꯔꯨꯕꯁꯤꯡꯗꯨꯅ ꯇꯍꯥꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯤ ꯊꯥꯖꯗ꯭ꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯗ ꯍꯪꯉꯨ, ꯃꯥꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯇꯥ ꯊꯣꯛꯆꯥꯎꯒ ꯑꯩꯒꯒꯤ ꯋꯥꯔꯤ ꯃꯥꯗꯤ ꯈꯪꯕꯅꯤ, ꯃꯉꯣꯟꯗ ꯍꯪꯂꯕꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯅꯤ꯫ ꯍꯥꯏ ꯊꯥꯔꯣ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯦ? ꯅꯠꯇꯦ, ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯊꯥꯔꯣꯅ ꯑꯆꯨꯝꯕꯅꯤ ꯏꯅꯦ, ꯇꯥ ꯊꯣꯛꯆꯥꯎꯒ ꯏꯇꯥ ꯀꯦꯊꯕꯤꯒꯒꯤ ꯃꯔꯤ ꯂꯩꯅꯔꯛꯄꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯍꯟꯗꯛ ꯃꯕꯥꯅꯤ ꯁꯥꯎꯅꯕꯗꯒꯤ ꯇꯥ ꯊꯣꯛꯆꯥꯎꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯏꯇꯥꯁꯨ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯁꯤ ꯏꯅꯦ ꯌꯥꯝ ꯂꯨꯔꯤ꯫ ꯀꯦꯊꯕꯤꯕꯨ ꯀꯔꯤꯒꯨꯝꯕ ꯏꯅꯦ ꯍꯣꯏꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯏꯅꯦ ꯍꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯇꯥ ꯊꯣꯛꯆꯥꯎꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯐꯖꯕꯤ ꯀꯞꯉꯥꯡ ꯇꯧꯅ, ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯣꯏꯅ ꯍꯥꯏꯁꯤ ꯀꯩꯅꯣ? ꯏꯃꯥ, ꯇꯥ ꯊꯣꯛꯆꯥꯎꯅꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ? ꯑꯩ ꯊꯥꯖꯗꯦ꯫ ꯏꯃꯥ, ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯣꯏꯌꯦ꯫ ꯊꯥꯔꯣ ꯑꯃꯗꯤ ꯀꯦꯊꯕꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅꯩ꯫ ꯊꯥꯔꯣ ꯐꯖꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯃꯕꯨ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯈꯪꯗꯅ ꯌꯨꯝ ꯄꯥꯜꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯔꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦ꯫ ꯀꯦꯊꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯏꯇꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯅꯪ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯣ꯫ ꯑꯩ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤ ꯇꯥꯛꯂꯒ ꯃꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯍꯟꯒꯦ꯫ ꯊꯥꯔꯣꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ ꯂꯥꯡꯇꯛꯅꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯐꯖꯕꯤꯗꯤ ꯄꯪꯀꯞꯇ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯃꯥꯁꯨ ꯄꯣꯊꯥ ꯀꯞꯁꯤꯟꯅꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯑꯗꯨꯋꯥꯏꯗ ꯊꯣꯛꯆꯥꯎꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯐꯖꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯒ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ? ꯑꯩ ꯄꯥꯝꯅ ꯍꯟꯈ꯭ꯔꯒꯦ, ꯑꯣꯛꯇꯕ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯂꯔꯣꯏ, ꯑꯩ ꯆꯠꯈ꯭ꯔꯅꯤ꯫ ꯊꯣꯛꯆꯥꯎ ꯏꯉꯛꯉꯛꯅ, ꯀꯩꯗꯧꯔꯒꯦ ꯐꯖꯕꯤ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯔꯦ? ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯃꯦꯝꯆꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯣꯛꯇꯕ, ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯪꯗꯤ ꯁꯤꯖꯈꯣꯅꯦ꯫ ꯊꯣꯛꯆꯥꯎ ꯃꯈꯆꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯀꯩꯅꯣ ꯈꯨꯄꯥꯛꯅ ꯃꯥꯏꯁꯤꯗ ꯀꯟꯅ ꯊꯥꯔꯤꯗꯨꯕꯣ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯀꯦꯊꯕꯤ ꯃꯇꯧ ꯃꯥꯟꯅ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯇꯥ ꯊꯣꯛꯆꯥꯎ, ꯍꯧꯖꯤꯛꯇꯤ ꯂꯥꯟꯖꯗꯕ ꯅꯇꯧꯗꯣ ꯎꯠꯂꯅꯨ꯫ ꯑꯩꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯏꯃꯥꯒꯤ ꯆꯦꯒꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯊꯣꯛꯆꯥꯎ ꯉꯛꯉꯛꯅ, ꯀꯩꯅꯣ ꯀꯦꯊꯕꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤꯗꯤ? ꯅꯌꯨꯝꯒꯤ ꯃꯤꯅ ꯊꯤꯅꯔꯝꯃꯅꯤ, ꯍꯟꯅꯕ ꯇꯧ꯫ ꯅꯈꯨꯠ ꯆꯜꯂꯕꯤ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯄꯤꯈꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥ ꯊꯣꯛꯆꯥꯎ? ꯊꯣꯛꯆꯥꯎ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯉꯛꯉꯛꯂꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯦꯊꯕꯤꯅ ꯉꯥꯡꯂꯤꯕ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯕ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯐꯖꯕꯤ ꯀꯞꯂꯒ, ꯅꯪꯒꯤ ꯑꯁꯨꯛ ꯂꯨꯗꯕ ꯅꯔꯝꯆꯠ ꯑꯁꯦ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯂꯨꯍꯣꯡꯂꯝꯂꯣꯏꯗꯕꯅꯦ꯫ ꯂꯨꯍꯣꯡꯕꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯣ, ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯐꯥꯎ ꯑꯩꯅ ꯍꯟꯅ ꯌꯦꯡꯂꯝꯃꯣꯏ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ, ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯤ ꯑꯁꯤꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯒꯦ꯫ ꯁꯤ ꯍꯥꯏ ꯐꯖꯕꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯊꯣꯛꯆꯥꯎ ꯇꯍꯥꯅ ꯄꯥꯈꯠꯅ ꯐꯖꯕꯤꯒꯤ ꯈꯨꯗꯥꯡ ꯐꯥꯗꯨꯅ, ꯐꯖꯕꯤ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯀꯅꯥꯒꯤ ꯑꯇꯣꯝꯕꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯐꯖꯕꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯁꯥꯎꯅ, ꯅꯨꯄꯥꯗꯨꯒꯤ ꯅꯔꯝꯆꯠꯁꯦ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ꯫ ꯐꯖꯕꯤ ꯃꯇꯤꯟ ꯁꯤꯠꯂꯝꯂꯒ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯗ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ, ꯆꯠꯈ꯭ꯔꯦ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ꯫ ꯊꯣꯛꯆꯥꯎ ꯐꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯅꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ, ꯆꯠꯈ꯭ꯔꯁꯅꯨ ꯇꯥ ꯊꯣꯛꯆꯥꯎ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ꯫ ꯊꯣꯛꯆꯥꯎ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯐꯖ꯭ꯔꯪ ꯀꯟꯊꯣꯛꯂꯒ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯍꯥꯏꯌꯨ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯃꯦꯝꯆꯥ ꯄꯦꯟꯗꯅ, ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯗꯦ ꯅꯪꯁꯦ? ꯂꯩꯀꯥꯏꯁꯤꯅ ꯑꯩꯕꯨ ꯀꯔꯤꯅꯦꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯣ? ꯅꯪ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯅꯣꯔꯣꯛ ꯇꯥꯔꯕꯅꯦ, ꯅꯣꯔꯣꯛ꯫ ꯊꯣꯛꯆꯥꯎ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ, ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛꯃꯛ ꯇꯧꯔꯝꯂꯒꯦꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯀꯦꯊꯕꯤꯁꯤ ꯀꯅꯥꯅ? ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯁꯦꯡꯅ ꯈꯨꯝ꯫ ꯂꯩꯀꯥꯏꯒꯤ ꯆꯪ, ꯑꯩꯒ ꯃꯥꯒ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯃꯔꯤ ꯂꯩꯅꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅꯗꯣ ꯍꯪꯂꯤꯕꯗꯤ? ꯑꯃꯨꯛꯀꯁꯨ ꯃꯦꯝꯆꯥ ꯃꯆꯥꯗ ꯈꯨꯄꯥꯛꯇꯨꯅ ꯈꯪꯊꯥ ꯊꯥꯖꯤꯜꯂꯒ, ꯂꯛꯆꯤꯟꯗꯅ ꯂꯩꯀꯥꯏꯒꯤ ꯏꯆꯜ, ꯑꯗꯨꯒ ꯂꯣꯟꯅ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯂꯝꯕ ꯇꯨꯀꯠꯆꯩ, ꯏꯆꯥꯒꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯊꯣꯛꯆꯥꯎ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ, ꯀꯩꯅꯣ ꯏꯃꯥ? ꯇꯥ ꯊꯣꯛꯆꯥꯎ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯀꯔꯝꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯃꯤꯅꯝꯒꯅꯤ? ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯊꯣꯛꯆꯥꯎ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯖꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯄꯥꯏꯔꯒ ꯁꯥꯎꯅ ꯍꯥꯏ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯒ ꯅꯪꯒ ꯀꯔꯝꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯌꯥꯎꯈ꯭ꯔꯦ? ꯉꯁꯤꯐꯥꯎ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯃꯗꯒꯤ ꯍꯦꯟꯕ ꯋꯥꯈꯜꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ? ꯀꯦꯊꯕꯤꯁꯨ ꯇꯥꯗꯦ, ꯀꯞꯁꯤꯟꯅꯗꯨꯅ ꯍꯦꯛꯇ ꯍꯥꯏ, ꯇꯥ
ꯇꯥꯊꯣꯛꯆꯥꯎ ꯅꯪꯅ ꯐꯅ ꯑꯩꯉꯣꯟꯗꯒꯤ ꯊꯩꯅꯕ ꯆꯦꯜꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯏꯕꯥꯅꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯏꯃꯥꯒ ꯅꯪꯒꯤ ꯅꯨꯄꯤꯒꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯊꯣꯛꯆꯥꯎ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯗꯨꯛ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯎꯈ꯭ꯔꯦ ꯃꯔꯤꯗꯤ ꯊꯝꯈ꯭ꯔꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯅꯣꯡꯃꯇ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯐꯥꯎ ꯌꯦꯡꯗꯕꯅꯤ ꯑꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯅꯪꯅ ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤ ꯈꯟ ꯑꯩ ꯑꯁꯥ ꯑꯃꯗ ꯌꯦꯡꯂꯛꯄꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯅꯪꯅ ꯀꯥꯏꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯩ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯑꯩ ꯂꯩꯇ꯭ꯔꯕ ꯀꯥꯟ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯪꯒꯤ ꯋꯥꯍꯩꯗ ꯊꯥꯖꯔꯨꯕꯤ ꯑꯩꯗꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯈ꯭ꯔꯒꯦ ꯀꯦꯊꯕꯤ ꯇꯍꯥꯅ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯃꯦꯝꯆꯥ ꯀꯦꯊꯕꯤꯅ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯃꯣꯏꯗ ꯗꯁꯥ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯂꯩꯈꯥ ꯇꯥꯒꯅꯤ ꯈꯪꯕꯅ ꯀꯦꯊꯕꯤ ꯈꯝꯖꯤꯜꯂꯛꯏ ꯀꯦꯊꯕꯤꯌꯥ ꯉꯥꯏꯈꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯀꯔꯤꯅꯣ ꯋꯥꯁꯦ ꯐꯖꯅ ꯑꯃꯨꯛꯇ ꯉꯥꯡꯅꯈꯤꯁꯤ ꯊꯣꯛꯆꯥꯎ ꯁꯥꯎꯅ ꯆꯠꯈꯤꯁꯅꯨ ꯏꯃꯥ ꯈꯥꯝꯂꯨꯅꯨ ꯃꯁꯦ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤ ꯆꯤꯟꯊꯤꯕꯤ ꯑꯣꯛꯇꯕꯤꯅꯤ ꯃꯁꯦ ꯃꯦꯝꯆꯥ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯇꯥꯅꯤꯡꯗꯦ ꯑꯣꯛꯇꯕꯅ ꯅꯪꯅ ꯑꯣꯛꯂꯨꯗ꯭ꯔꯒ ꯃꯤꯒꯤ ꯃꯆꯥꯗ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯉꯥꯛꯇ ꯑꯩ ꯏꯖꯠ ꯂꯣꯏꯔꯕ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯛꯅ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯂꯥꯟꯗꯦ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯣꯛꯇ ꯂꯤꯠꯆ ꯆꯠꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯦꯊꯕꯤ ꯅꯪꯅ ꯉꯁꯤ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯣꯛꯆꯥꯎ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯁꯤ ꯂꯧꯅ ꯂꯩꯅꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯅꯦ ꯑꯩꯕꯨ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯊꯣꯛꯆꯥꯎ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯇꯧ ꯉꯝꯕꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ ꯅꯪ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯄ꯭ꯔꯞ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯅꯪ ꯂꯩꯔꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ ꯀꯦꯊꯕꯤ ꯍꯤꯒꯦ ꯀꯞꯈꯠꯂꯛꯂꯤ ꯃꯦꯝꯆꯥꯅ ꯍꯥꯏ ꯀꯞꯀꯅꯨ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯈꯟꯈ꯭ꯔꯅꯤ ꯅꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯏꯀꯥꯏꯅꯦ ꯊꯣꯛꯆꯥꯎꯅ ꯏꯃꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯑꯝꯇ ꯊꯤꯡꯗꯣꯛꯎꯁꯨ ꯑꯩ ꯃꯥꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯏꯁꯣꯔ ꯄꯜꯂꯒ ꯋꯥꯁꯛꯑꯣ ꯍꯥꯏꯔꯁꯨ ꯑꯩ ꯋꯥꯁꯛꯀꯦ ꯀꯦꯊꯕꯤ ꯋꯥꯈꯜꯗ ꯃꯁꯤꯗꯤ ꯋꯥ ꯃꯈꯥ ꯑꯗꯨꯝ ꯁꯝꯊꯔꯒ ꯂꯩꯔꯅꯤ ꯋꯥ ꯃꯈꯥ ꯁꯝꯊꯗꯅꯕ ꯑꯩ ꯊꯕꯛ ꯍꯧꯔꯒꯦ ꯋꯥꯈꯜꯁꯤ ꯈꯟ ꯀꯦꯊꯕꯤ ꯄꯟꯊꯗ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯒ ꯍꯩꯖ꯭ꯔꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯇꯍꯥ ꯊꯣꯔꯛꯂꯒ ꯊꯥꯡꯗꯨꯅ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯗ ꯊꯝꯗꯨꯅ ꯊꯣꯛꯆꯥꯎ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯧꯁꯤꯟꯗ꯭ꯔꯕ ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩꯖ꯭ꯔꯥꯡ ꯑꯁꯤꯅ ꯂꯦꯟꯁꯤꯟꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯦ ꯈꯪꯉꯨ ꯊꯣꯛꯆꯥꯎ ꯈꯣꯏꯗꯧ ꯊꯤꯠꯅ ꯃꯥꯁꯨ ꯈꯨꯝꯃꯤ ꯁꯤꯈꯣꯅ ꯅꯪꯗꯤ ꯁꯤꯈꯣ ꯑꯗꯨꯅ ꯐꯩ ꯅꯪꯗꯤ ꯑꯣꯏꯗ ꯄꯥꯗ ꯀꯌా ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯅꯪꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯁꯤꯗꯀꯣ ꯀꯦꯊꯕꯤ ꯊꯣꯛꯆꯥꯎꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯊꯥꯡ ꯑꯗꯨꯅ ꯃꯈꯨꯠꯇꯨꯗ ꯍꯦꯛ ꯂꯦꯟꯁꯤꯟꯕꯁꯨ ꯉꯝꯕ ꯅꯠꯇꯦ ꯈꯥꯝꯂꯛꯀꯗ꯭ꯔꯥ ꯈꯟ ꯗꯞꯅꯤ ꯇꯧꯔꯤꯕ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯦꯝꯆꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡꯗꯨ ꯇꯥꯞ ꯍꯦꯛ ꯃꯨꯟꯈꯤ ꯀꯦꯊꯕꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯟ ꯆꯥꯔꯦ ꯈꯟ ꯀꯞꯁꯤꯟꯅꯗꯨꯅ ꯊꯥꯡꯗꯨ ꯃꯨꯟꯈꯤꯅꯣꯏꯅꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯈꯥ ꯇꯥꯅ ꯍꯤꯡꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯖꯠꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯁꯃꯥꯖ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯀꯔꯝꯅ ꯂꯩꯒꯅꯤ ꯏꯅꯦ ꯀꯗꯥꯏ ꯊꯥꯡꯗꯨ ꯄꯤꯔꯛꯑꯣ ꯏꯅꯦ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯕꯣ ꯍꯥꯏ ꯀꯦꯊꯕꯤ ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯥꯈꯣ ꯀꯩꯗꯧꯒꯦ ꯀꯌꯥꯗ ꯃꯇꯧ ꯃꯥꯅ ꯉꯥꯡꯂꯤꯕ ꯅꯪ ꯑꯩꯒꯤ ꯃꯁꯤꯡꯁꯤ ꯀꯪꯂꯛꯂꯕꯗꯤ ꯅꯈꯧꯔꯗꯨ ꯃꯦꯠꯈꯥꯏꯔꯒ ꯑꯩꯅ ꯍꯥꯠꯈꯤꯖꯅꯤ ꯏꯃꯥꯡꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯌꯥꯝ ꯊꯨꯅ ꯅꯌꯨꯝꯗ ꯆꯠꯈꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯑꯣꯛꯇ ꯂꯤꯠꯆ ꯆꯠꯂꯨꯔꯒ ꯅꯪꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯩꯉꯣꯟꯗ ꯄꯗꯅꯥꯝ ꯄꯤꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯊꯣꯛꯆꯥꯎ ꯇꯣꯛꯂꯣ ꯌꯥꯔꯦ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤ ꯈꯣꯟ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯒ ꯌꯨꯝ ꯊꯪꯅꯕꯁꯤꯡꯅ ꯇꯥꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯀꯥꯏꯖꯩ ꯀꯣ ꯑꯗꯨꯅ ꯋꯥꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯞꯅ ꯍꯥꯏꯅꯔꯁꯤ ꯏꯃꯥꯒꯤꯁꯦ ꯆꯤꯟꯊꯤꯕꯤꯁꯤꯒꯤ ꯑꯣꯏꯗ ꯄꯥꯗ ꯋꯥ ꯃꯌꯥꯝꯁꯤꯗ ꯊꯥꯖꯔꯤꯕ ꯍꯥꯏꯗꯨꯔꯣ ꯏꯃꯥ ꯑꯗꯨꯃꯛꯁꯨ ꯍꯥꯏꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯇꯞꯅ ꯏꯪꯅ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ ꯂꯥꯜꯂꯤꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯁꯤ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤꯁꯦ ꯏꯃꯥꯒꯤ ꯋꯥꯗꯣ ꯅꯆꯥ ꯌꯥꯖꯅꯤꯡꯗꯦ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤꯁꯦ ꯌꯨꯝꯁꯤꯗ ꯑꯍꯤꯡ ꯂꯦꯜꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯩ ꯇꯧꯉꯝꯕꯤ ꯆꯠꯁꯤ ꯂꯥꯎ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯌꯨꯝꯗ ꯊꯤꯟꯒꯅꯤ
ꯊꯣꯛꯆꯥꯎ ꯀꯦꯊꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀꯦꯊꯕꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯊꯣꯛꯆꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯝ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯒ ꯃꯦꯝꯆꯥꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯆꯠꯄ ꯉꯝꯃꯣꯏ, ꯁꯤꯔꯕꯁꯨ ꯑꯩ ꯃꯐꯝꯁꯤꯗ ꯁꯤꯒꯅꯤ꯫ ꯌꯨꯝꯁꯤꯗꯒꯤ ꯑꯩ ꯈꯣꯡ ꯊꯥꯡꯗꯣꯛꯄꯗꯤ ꯉꯝꯂꯣꯏ." ꯃꯦꯝꯆꯥ ꯃꯥꯗꯤ ꯇꯨꯃꯤꯟ ꯂꯩ, ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯕꯅ ꯃꯥ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ "ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯨꯝꯁꯤ ꯌꯥꯝ ꯂꯩꯅꯤꯡꯂꯕꯅꯤꯅ ꯂꯩꯔꯣ ꯂꯩꯔꯣ꯫ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯣ, ꯅꯪꯅ ꯑꯣꯏꯗ ꯄꯥꯗ ꯅꯆꯤꯟꯅꯈꯥ ꯊꯤꯔꯒ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯗꯣ, ꯃꯗꯨꯕꯨꯗꯤ ꯅꯪ ꯅꯃꯪꯗ ꯐꯥꯎ ꯈꯜꯂꯨꯔꯅꯨ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯔꯤ ꯃꯈꯩ ꯑꯩ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯐꯥꯎ ꯇꯥꯍꯜꯂꯣꯏ꯫ ꯑꯇꯩ ꯅꯨꯄꯥꯒꯨꯝ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯩ ꯅꯨꯄꯤ ꯊꯤꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯊꯣꯛꯆꯥꯎ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯍꯟꯅ ꯌꯦꯡꯂꯣꯏ꯫ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯈꯪꯅ ꯅꯝꯂꯩ ꯂꯩꯁꯤꯜꯂꯒ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦ ꯈꯜꯂꯕꯅꯤꯅ ꯐꯔꯦ, ꯑꯣꯏꯔꯣ, ꯑꯇꯣꯝꯕꯤ ꯑꯣꯏꯔꯣ, ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏ ꯂꯩꯕ ꯉꯝꯕꯁꯨ ꯑꯣꯏꯌꯣ." ꯁꯤ ꯍꯥꯏꯔꯝ ꯊꯣꯛꯆꯥꯎ ꯃꯄꯥꯟꯗ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯃꯦꯝꯆꯥ ꯇꯍꯥꯔꯅ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯀꯦꯊꯕꯤ ꯍꯧꯖꯤꯛꯇꯗ ꯃꯅꯤꯡ ꯊꯨꯡꯂꯕꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ, "ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯑꯩꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯂꯦꯗꯅ꯫ ꯁꯤꯗ ꯇꯥꯅꯕ ꯃꯇꯝ ꯀꯌꯥꯅꯣ ꯏꯇꯥ ꯊꯔꯣꯒꯩꯒꯅ ꯁꯤꯟꯅꯈꯤꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ, ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯂꯩꯕꯁꯨ ꯐꯪꯗꯧꯔꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯔꯣꯏ꯫ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯇꯥ ꯊꯣꯛꯆꯥꯎꯅ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯕ ꯀꯅꯥ ꯍꯟꯅ ꯌꯦꯡꯂꯣꯏ? ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯥꯏꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ? ꯌꯦꯡꯉꯣ, ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯕ ꯃꯕꯥꯅꯤꯕꯨ ꯑꯩꯅ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯕꯒꯨꯝ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯀꯦꯊꯕꯤ ꯅꯠꯇ꯭ꯔꯦ." ꯁꯣꯝꯗꯅ ꯊꯣꯛꯆꯥꯎ ꯃꯃꯥꯅ ꯈꯥꯝꯕ ꯀꯌꯥꯗ ꯁꯥꯎꯅ ꯂꯥꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯝꯂꯤ ꯃꯝꯂꯤꯕ ꯃꯔꯛꯇꯨꯗ ꯊꯣꯡꯒꯥꯜ ꯅꯥꯀꯜ ꯑꯗꯨꯗ ꯇꯨꯝꯄꯛ ꯇꯥꯁꯤꯟ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯨꯁꯨꯠ ꯀꯞꯂꯤꯕꯗꯨ ꯊꯣꯛꯆꯥꯎꯅ ꯎꯔꯦ꯫ ꯊꯣꯛꯆꯥꯎ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟ ꯈꯧꯗꯦꯝꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨꯗ ꯐꯝꯂꯒ ꯀꯞꯂꯤꯕꯗꯣ?" ꯐꯖꯕꯤ ꯏꯈꯪ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯣꯜ ꯈꯪꯕꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯝ ꯈꯪꯉꯤ꯫ ꯑꯗꯨꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯈꯨꯝꯂꯛꯏ, "ꯐꯝꯂꯤꯅꯤ, ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ?" ꯊꯣꯛꯆꯥꯎ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯤꯕ ꯅꯪꯗꯤꯗꯨꯗ? ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯆꯠꯈꯤꯕꯗꯣ꯫ ꯍꯧꯖꯤꯛꯐꯥꯎ ꯊꯦꯡꯂꯁꯤꯐꯥꯎ ꯌꯨꯝ ꯆꯪꯗꯗꯅ ꯁ꯭ꯋꯥꯏꯗ ꯑꯃꯃꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯕ ꯀꯔꯤꯁꯤꯗ ꯂꯥꯛꯏꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠ! ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦꯡꯕ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯅꯌꯨꯝꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯂꯥꯛꯅꯕꯗꯥꯏꯅꯦ? ꯆꯠꯈ꯭ꯔꯣ ꯆꯠ! ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯑꯩꯅ ꯅꯣꯏꯕꯥꯏꯅꯤꯒꯤ ꯁꯝꯕꯜ ꯑꯣꯏꯔꯨꯔꯦ꯫ ꯃꯗꯨꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯁꯤꯗꯒꯤꯗꯤ ꯑꯩ ꯅꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ." "ꯅꯨꯄꯤ, ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕ?" "ꯌꯥꯔꯦ, ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯑꯩꯕꯨ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯕꯨ ꯁꯥꯟꯅꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯇꯨꯡꯁꯨ ꯏꯟꯅꯔꯛꯑꯝꯃꯣꯏ." "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯁꯥꯟꯅꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯑꯔꯣꯟꯕ ꯋꯥ ꯑꯝꯇꯁꯨ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯗꯦ꯫ ꯑꯗꯨ ꯀꯦꯊꯕꯤꯒꯩꯒꯁꯨ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕ ꯄꯨꯟꯁꯤꯁꯦ ꯈꯪꯉꯨ ꯊꯛꯇ ꯂꯦꯝꯅ ꯃꯥꯡꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯁꯥꯈꯤ." ꯐꯖꯕꯤ ꯁꯨꯁꯨꯠ ꯀꯞꯇꯨꯅ, "ꯑꯗꯨꯒꯤꯔ? ꯑꯣꯏꯗꯕꯗꯨꯅꯔ ꯅꯕꯥꯅꯤ ꯆꯍꯤ ꯐꯅꯌꯥꯝꯅ ꯈꯪꯅꯔꯛꯄ ꯑꯆꯦꯠꯄ ꯃꯔꯤꯁꯨ ꯂꯩꯔꯦ ꯍꯥꯏꯔꯤꯕꯗꯣ?" "ꯄꯨꯝꯅꯃꯛ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯐꯖꯕꯤ꯫ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯗꯨꯅ ꯁꯨꯝ ꯑꯣꯏꯔꯝꯂꯒꯕꯨ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯂꯝꯒꯗ꯭ꯔꯣ?" Fazabi ingangakna thoksauda yenglei thoksau tapna oiningbo isino aigi nupi leina leina atopa nupi amaga mari thamgadau nupado ai nate kethabi kana ai khangde mani yumdu lei makai ai yumdu da mo hana khungul taroi Fazabi nangai gi nupi ni atai na yiwa thajadrabaso nangna debu thajabiyo Isone khanjari ba mapuroi bana adumna malande hanjin hanjin hairabada Fazabi masu kuina saubu ngam khiji anidu phana kuina thongala duda wari saraba matung kona thangda Fazabi gi mayumda matam khara maromdom lepsaba ngamji phauba leirasi haiduna hainari adubu numitudagi Fazabi gi mayumda leikirami mathangi numitni tangai phadana memsa tawda yadraduna ahallaman khara hairuduna Kethabi gi yumda pau haidokpa chathalami adubu Kethabi gi mama mapa mabung singna sauna nupi leiraba nupada sele haiduna Kethabi bu inthoraklami Kethabi madi mayumni inthokle haibagi wakhal wabasu tawramde madi supnatagi thoksaugi nupi oyo phangle sida khallaga panghada harauri adubu memsa madi koksaba haibadu oiri maramdi
ꯃꯆꯥꯅꯨꯄꯥꯅ ꯃꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗꯕꯁꯤꯅꯤ ꯐꯥꯒꯤ ꯅꯣꯡ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯦꯝꯆꯥ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯀꯦꯊꯕꯤꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯀꯦꯊꯕꯤꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯨꯍꯣꯡꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯇꯧꯔꯒ ꯀꯩꯅꯥ ꯀꯠꯇꯨꯅ ꯂꯧꯁꯤꯟꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ नुपा याउदना करमना थौरमदु पांथोक्लुगनी केथाबी मासु थोक्साउना युम थादोक्तुना चटलनी हाइबदु चुमनतगी ङयाकी साउदुना पंघाइदा हाइबनी खल्लुबनी अदुबु असेंगबमक्की नुमित निनी हुमनी हौजिंख्रबसि फाव थोक्साउगी मसक उरक्त्रबसिदा महक पाखतपा फावरक्लमनी इमा कइनो तौरिसिबो ता थोक्साउना खलिसिबु कइ माबो हौसि कदाइदा लैबगे कुइरि नहा नुमिदांग थोकिबदगी युमसे सुलाक लाक्ति आइबु सेले हाइबा सिखकनि यारद्रो लेखाई मियाम खंगना आइबु युमसिगी मौ ओइरि हाइबदो खंगहनबा इपामे मेमसा खुमनिंगदा खुमलई आइसु खंगद्रे तौरिसे लेखाई मियाम मांगदसु आइसे इमाइसि थांगतुना चटपसु ngamद्रबनी लेखाईगी वादी लामना थमकिसे लेखाईना अखोइगी पुक थाकपिबदति हौसिक मरु ओइरिबसे ता थोक्साउ कदाइदा कनागिदा लैरिबा असि मागी लेफम खंगदोपसिनी मरुदी ओ लैख्रे नुपी मपामदा लैख्रे आइना सतुना कौरबनी अदुबो नंग लैरिबा मखै युमसि लाओय खुंगुल तारक्लोय हाइदुना सिखांग खांग्रु लाओ हाइबा यारक्ते आइसु कैदौदुइनो खंद्रे उपाय लैत्रेबा आइसु केथाबी हाइरक्लिबा वाहैदुदा तिंगसोकना साउनिंगले सिमकना साउरी हाइरे आइबु युमसिदा इतोमदा थमनमलगा मागी नुपी मपामदा लैथोक्लिबनिने मेमसा कोसी कोटलगा आइगी इसादो हेक पोक्लकपदगी ममा एंगोंदा ओइदबदि nganglaktabani साउसु साउगंदबनी इसादो माना फना लालुरबसु लाले हाइजब ngambagi thongna ama masada loinabani adudi imagiसे aina oitaba nganglaga ta thoksaugda namna leisilesira nakokna pipakle haibaduni kethabi mana tawriba memsa noptuna dum khumi adudi nya hayeng matamama lakhini aduda loina khanglani adugani kethabi aranba tawba migi mangnaba tawba midi kona thangda sopa ikaiba nangbani ko si hairam memsa phat thaidokuna magi kada sankhi केथाबी साउरब मसिन सोनी नोय मयाम संगदुना ताथोक्जाउ इफमदगी लोटबनी खंग हायेंग इसा सतुना ए ताथोक्जाउ कौरुनी केथाबी की निंगजबदी काइबिया नुमितुमा केथाबी तुम्बा साबा संगदा नोंगानबा ngaइदुना वाना लेन किरमी मथंगी नुमितनी नोंहेक nganbaga केथाबी फजबीगी युम थीदुना लाक्लमी सुमांगा दुदा लेप मी तानबा कौरि कना कना लेगे युमसिबु कना लेगे मी लेरबदी मपानदमदा थोलो ताब्रो फजबीगी मपा सादु थोलक्तुना कना हंगबै बेमा युमसे फजबीगी युम नत्रो मानी करी थबकी ऐसे ngarang nahanta thoksauna chilakpa nupiduni ta thoksau lerebadi amuta koktok warimta sanajaki sadu masu thoksauna pawpumba tambadagi khanglabani aduna nokfe tauna karemna naire o ibe moire aikhoi thoksauna haiba yam ngamme haiba nupidudi he han ai nang awai khum tawnaba pamde chalo ta thoksau kokthoro aigi nupado ai laknge pujakragi nasa nupiduna kari mai sinaraga pharaga thambiri no khangde kariba aigi nupa haiba nati nangbu aikhoi thoksauna luhongduna ga lawkiba nupirani tawnu taw adugu wado mimangdadi haigani ko nangbu lamchat naidabini haidana mina hainakini mathong maram khangdaba nangna madu panabagi na thokari leke luhongera luhongogera ta thoksau do aigi nupa ai mangonda selabani tanjaduda mapanda lawnabagi khonjel tabaduda फजबीगा थोक्साउगसु थोक्लक्लमी थोक्साउ उबदा केथाबी सादु फत इंथोक्लमलगा संगसिलक्तुना ता थोक्साउ तोसिबु कै आइबो इतोमदा थंबिरमलगा सिदा निंगाइदा लेथोकसिबु कै आइगे काइमदा खनबिद माल अदो आई साउबी हौजे आई लाक्लिना सिदा पुना युम थानख्रसे चलसिला इमाना लुहोंबा मक नत्रबसु लागी थौरम खरा तौरगा इबानी कैन्या कतुना आइबो युमदुगी मौनी हाइने लेकाइ मिया मांगदा ताकनी हाइ अदुना चलसिला फजबी वाहैदुदा मनेमु खजिक वारोबु फावरक्लमी अदुमा वादी ngangne मपुरोइबने करी पाकुम पिरकपा ngaiduna lei थोक्साउ ममितुना खाना केथाबिदि येंगलगा नंगसि कमाइ तौबनो नमाइदि फाजन इकाइबसे खंगदबजा केथाबि इकाइबा खंगद्रबा ममाइदु नोनखतुना नोकफे तौना सावबबु अदु कुइना सावबा हौनाब्रो खरा सावरबदि यारे मतमदुदा नंगना सेलसि हाइबदा आइनि याखिदबदो ai लालिबा सावरनुसि लाओबा अदो इकाई खंगदबा मसिन थीबा मतौदुदा थोक्साउ मई हौना साउना केथाबिगी ममाइदा खुपाकना थारगा हजिन हाइरमक्तदा अदो इकाई खंगदबा मैथाबी चक्रुजा मफम मसि थादोक्तुना मिकपम फाना नंग स्वाइदा कुइना लेगनो केथाबी ममाइदो पाइसिंदुना खुपाकी सैना खांगली सादुना इबेमा
Nang laysabi ni. Adumna tawraga nangi kari tongzabano. Nangi tongzaba haibabu nangi izat mangwadu khaktani. Hauzikti nangbu leikainasu phasana ngangnaramnaroi. Atombi haibasi phasab mingthol nate. Karigino nangna atombi mingthol dubo adu khoidaruriba. Aigi isa nupina nangonda kari akaiba tawrubagino. Nangna aigi isagi yumban kangkhong sahani khalib. Phana nangna ayet apan piduna kangkhong sahani khalabasu. Mapa ayemi saw leiringai madumadi khak oithokoi. Yauro nang nisida kuina leirabadi sopa ikaiba asum nanglakani. Kethabi sauna phazabida kudom bisingduna masipumba nangna thokanba ngakani. Nang leirambana tathoksaw ai oibada ayet papibani. Nang napunsido dungai pangamdana mangbo oyo ko nangna lale nangi nasaru oyo. Aina lalamle nangna haibadumak phangbo oizagi. Kethabi proproksana ai nungsibabu nangna munkibani. Aisu kethabi aina tawba ngamloidoba kaisu leite. Nangi nupasisu aina munba ngam munsu mungani. Ai nungsiba lemda mangba yar. Tathoksaw chasila. Kethabi thoksaw gi khudang du paiduna singi. Thoksaw sauna mana oina kethabigi makhutu paiduna soro thongal tamna sinthuraktuna laktana thongal adu de inthui. Makhut adu singduna thoksaw sauna. Amuk ana mafamsida nang lake khalaba. Ayu phatte haigano. Si hairam thoksaw yumlomda taping sankhi. Kethabi tapna hawalaktuna sangkhriba thoksaw da munna yeng masinna soli. Kayam kuina nang neibu mirai bangambano haibado yengba taridana. Kethabi thoksaw yum tamna amuk halakle. Mabu ahuba wari khanglaba leikaigi misingna asumna mabu thina ngangnawi. Kari leisabino onthokna ngamkhraibani. Migi nupi leireba nupasida namlai te leising mangami. Maagi taw ngambini ko masiki Kethabi haibisia. Thoksaw dusu ma leima khai mayumda hanjiloi kaina hairam male. Hausikna magi nupi phazabigi mayumda mabani punna leikhra male. Ado thoksaw ga Kethabi ga sibu asingma magi nungsinaramba zano. Aina tabadadi Kethabi na thoksaw mabani nungsinarappa kuire kaina haine. Masa sokre haibra kainungsu palli sumjala khangte. Oiroida madugi wado Kethabi na thoksaw bu yam pamjei haibadi ai ina asina tari. Adubu thoksaw mabani koinai haibadi ai tade. Asuk kuina ina leikai si leirakpase nongmata thoksaw ga Kethabi ga punmasu udri ai thazade. Phana nungsinarama oigera ama oigera hojikti thoksaw se nupi thirabani haibanida. Kethabi mana tawrise yam lanba thabakni. Hojikti thoksaw su mayam thadoknaga satkre magi nupi manakta. Asina takpadi thoksaw lande takpani. Asumna moi masen wari kaya sanari. Matam madi asumna sum hauki Kethabi mana thoksaw yumda leirakpa thabum masing yamlakle. Adubu thoksaw madi nongmata sumayumda laklamne. Kethabi mana khalamba pumba tayonarakle mana khalambana thoksaw da namlei leisilaga thoksaw gi nupi oiduna yumsida mana haina humna panki. Aduga magi nupi phazabigasu mana insinduna khaina hallaga makha thoksaw gi nupi oye khalambadu haujikti maduki tayonabada mahak tongan taw misak ama oire. Kairoi leikainasu mabu phazana ngangna bije mabu kananasu loina tinaningdaba haibadu oire. Yummaduda memsaga maga khak leiribadu phau memsana mabu kaungangba tawba natte adubu Kethabi mahak khongpham hongda thoksawna yumsida halakpa ngairi. Nomagi numitni memsa thonggaldagi yam sauna sanglaktuna Kethabi bu laktana kaurei. Asukoi basi memsana kaungang taroktraga ngasi khangkhangauda mabu kaurakpasida Kethabi tahana mapalda tholaktuna khumlei. Ima namaubu kaubibabu kari haibaga nangdi memsa sangsilaktuna Kethabi gi mamaida onduna thazilai. Ikai khangdabi taw ngambi. Aina kaidorabagi ima kari tawdani. Haujikti ai pumnamak khanglabani. Tharogi mamana aingonda wafam pumba sinana tamlaklabani. Asukui basi nangu pamdrabasu nangi izagi khallaga nang mayum masida aina thamlakbani. Aduga nangna aduk mathong huktaba thau tukatsai nang se mi amagi izat sanmanbu karisu leitana khanbana. Nang haktak aigi isagi izat pumba lekha tahanba. Aibuna isa imo kainahanba. Ima kaubirakano imaga kaubirakano ai nangi namanate nupa phabi migi yum thugaibi nasaktu yeningde magi tharu haibidumasu othok amasin thikrada adubudi nanga tinabanidana wafamsisu mana masin yaubadagi lata haibiduda tambadagi mamana ne loina tahaudana aibu nusibibadagi aingona tamlaklibani natlandrabadi asuk luzadaba thawongse ai khanglamdabasu yai. Ikai khangdabi nang ngasidagi yumsida nathanda leizaw. Aidi isa imogi nakta leizaruni. Hingsabi nanga leiminaba ai suk angamai.
Ima, ay lali. Tatok sa ubo ay natamoy siyang nanungsiruba na. Pumnamag ay apapata kantada kong tangluri. Ano po ima? Ay tatok sa ubo niyam nung siye. Ay mamo nung siye. Mana na pitikirmaso ay mamo di kaway pagamde. Wahay to da tamoy pita kiji hen dum saw na memsa. Kethabibu angam aray kang da puraga. Adu bu kawe yung tugaybi. Nangdi isabu nungsiba natin. Isabu manghan na ba? Nangni isabu nungsiba saba ni. Nangdi mahangi ulakine. Kethabi paral sinduna makut hanbasu ngamji kapanada na mahak upay lay kiji. Memsa mathoy sakman kibana Kethabibu tap tama kay puramlaga yumudu thadokduna masamngo ginakta satkirami. Kethabi laymay to da pamlaga higit kaplakli. Ay nataururi ba tabak sibu karino? Ay sibu yam tabi isagi na kanbi na pihay ba to oirabra? Ay yapama to kang pang na magitabag migi yung tugay bihay ba to? Ay oirabra? Mami, ay di yung tugay bini. Nung si mamahang na ibu mipatahay ba to oyan laban? Mami, ay di migi no pamon bini. Ay napay kalaga tanguri ba kong tanga sinang asini? Isagi isa tanat-tana kung simaang na malambi oiram. Ay loire, hausikti, nausakri ba iragi danday pangle. Nung siba mahal na so ay po, handa yung niche. Imay pa, kayo ilay na so ay po, pasanahay na siya. Ay yapon si loire, tatok sao, ay lale, napamda ay lale. Numit ado dagi Kethabi, toksaw giyum ado da, matanda lay ba tarami. Mahak asum kaluraga matanda sum ikairakli. Yung maduda mahak mikuphana layba ngamlakje. Kan mayaba kallamatung. Mapam lamdamgi yung aduda mahak halaga lepli. Matanggi numita Kethabi. Mapam layrage hayna laklami. Adubu mama mapa mabung singdi. Ngasi sumimang na sokiba ikay kiba pumbado patjiba kaubana. Mama mapa mabung sing na mabu tati sayiduna tanturakli. Upay layta Kethabi kapto na amuk. Toksawgi yung dahalaglami. Asum na samas amadi imong manung na intok labi Kethabi laykay gi minok may sakhang mangamda tampak lamdam asi layba ngamda tawzakri maral singdo ni heman kibana toksaw amadi phazabida lale haina phawba haizaba ngamda masaka duut pangamda singlaybak da kaduna khawpum kauba singmi taba khul amada sangjafam lawduna masak loduna tawkhriba maral singadu ningsing siba ngaina lenkirami toksaw madi landabana Kethabi na sakramatung matam khra layraga mama amadi magi nupi puduna mayumdamuk halaktun leikirami Kethabi magi mari makongdi kanana su khangkhiji Kethabi mana thoksawu nungsibaduna asengba oirabasu arhanba mongda nungsibadubu phangnabu hotnarubana Kethabi mana maithiba nangkibani nungsibagi lamdadi nampu sapu tawba yade haibadu Kethabi magi thodok asina mayek sengna taklari aduna kaidongnungda nungsibagi lamda angham taloi dawbani aina nungsire haiduna su miduna de aibu nungsibiraktrabadi maduda nam ha tawroidabani penthokpa amadi kathokpa haibadu tamgadabani